Mebys News and Information adom batara nokjari. Wari sasi haibadasu laktrabanina leingak ki toupham thokpasing touragani. Nat ki yu sunglibasingda leingak na mapung fana mating pigani. Yu sungnaba machine tara chenkre el Suhindro. Manipur ki miyam kandaba yade potyang yauba yu thaklubadagi liver cirrhosis narakadaba sing kalongdaba yade haibasi leingak ki achet phirepni. Leingak na yu legalize tobada yaningdraba sing asi wari sananaba leingak na chebau pirabasu wari saba laktrabanina leingak ki toupham thokpasing touragani haina KFNPD Minister El Suhindro na phungdokre. Wapamasing asi JN Dance Academy ki Auditorium Hall to pangthokiba Senior Rights and Playwright Forum Manipur ki Nipan suba mapo kuman thoramda saruk yaraduna phungdokibani. Athoiba mithunglen oina saruk yaraduna Minister El Suhindro na hai wari sananaba leingak na chebau pirabasu laktre ngaiba yaba ngaikini ngaiba ngaidaba leingak ki toupham thokpasing su touragani haikhi. Mahang hai yugi white paper ama thubada pigani lamdam asigi ahal aman singnasu kupna nainabiu leingak na pangai haizin banate nat ki oina yu sungliba sing leingak na mapung faba mating pigani makhoi gi damakta leingak asina yu sungnaba machine tara chen khre haiki. Nagaland ge district taruk ki apunba frontier Nagaland natraga anoba stadium semnanaba tanduna changsilakpa khongjanggi saruka moina district taruk makta October 3 mass public walkathon movement ama changsilagani haina Eastern Naga Student Federation ENSF na lokta. Frontier Nagaland natraga anoba stadium semdriba fauba stat natraga central election amata yaugdananaba haukiba August 13 Eastern Naga People's Organization ENPO na laukiba warip amagi saruga moina khongjang asi sangsingadabani. Ahanboy na khongjang asi Frontier Nagaland semnanaba demand tawriba district tarumaki district headquarters singda chathagadabani. District sing adudi Tuen Sang, Mon, Longleng, Noklang, Kifire amasung Semator ne. August 13 Semator district ki anatongeda pangthokiba ENPO gi athuba Federal Assembly da laukiba warep matung ina ENSF na changsan gadawriba ahanba khongjang asiga mari lenena ENPO gi Federation taret magna karamna thabak lokhat kadagi haibagi matangda thauram singya thokre. ENSF ki tongan ba mahirui lup taret magna magi lam singda khungi thaktagi mayam punduna khongjang aduda sarukyana na ba thaurang tawri hairi. German technology sijinaduna lambi sembagi thabak paikhatle Khemchand. Hena phaba lambi uhenana ba German technology sijinaduna lambi sembagi thabak paikhalagani haina RDN Peer Minister Yumnam Khemchand na phongdokre. Wapamasi Minister Y Khemchand gi numinini ki oiba lambi yengsinbagi khongchat ka mari lenena phongdokibani. Mahang hai siroi chingkhongdagi khayang faubagi kilometer mafutara manga sangba lambi asisu PMGSY gi ani suba fest loisilakpa matam yaure. Ahom suba festa lambi asi pakthokpaga loinena matam changna chatnanaba German technology sijinaduna thabak paikhalagini haike. Mahangna makha taraduna lambi sing asida paikhaliba PMGSY gi ahanba amadi ani suba fest ki thabak sing pibam yengsinbage loinena ahom suba festa Gari toba yabagi haibadu yengsilagani. Hauzik ani suba fest ki oina finalize toba yabagi pibam da lakle loinena paikhat kadoriba ahom suba fest asida karamna quality leina thabak sugani haina khanaraba tungda tangkak ani thongna tongan ba company sing kauduna German gi technology sijinaduna lambi sembagi thabak asi paikhalagani. Hairiba German technology asi Churchandpurdagi Mizoram gi ngamkhai phawgi lambi sembada mai pakna sijinab houkhre. Jangyeng ase da tasingna mai paklabadi PMGSY gi ahom suba festa hena faba lambi uhenana ba technology asi sijinana ba akanba thaurang lokhatle haike. Himachal Pradesh ki Kallu district da Gari ama aruba lok ama da tasinbadagi IIT Varanasi gi mahiroi ahom yauna tourist direct secret amasung atopa tarana sokle haina official sing ngase phungdokre. Official sing aduna phongdorpagi matung ina thaudok adu ngarang numidang pung 9:30 taba matamda Kallu district ki Banjar sub division gi manung chan leiba Ghiragi manakta thokibani. Makoina haiki Gari adu aruba lok ama data sanbaduda tourist manga khudakta siki amasung atopa taragani thoina soke. Adubu hospital da pukhalaba matung asokpa ani amasu laikanaba ngamdana siki hairi. Laikidriba sing adugi manungda Uttar Pradesh ki Varanasi da leiba Indian Institute of Technology ki mahiroi ahom yauri. Kallu gi Superintendent of Police Gurudev Sharma haiki
Laikhidraba taretugi manungda tarukti Delhi-dagi Saurav Priyanka Gupta amasung Kiran amadi Uttar Pradesh-dagi Rishabh Ras Anshika Jain amasung Aditya ni haiba khangle. Banjargi BJP MLA Surender Surigi matung ina asokpasing adu ahanbada Banjar Hospital da pukhatlaba matung Kallu Regional Hospital da refer tawkhre. Mambana khudongchadaba mayoknerbasu mi kanbagi thabak chathabagi damak District Administration amasung mafamdugi miyosingbusu MLA na thagatki hairi. Gujarat leingak Indian Olympic Association amadi Gujarat State Olympic Association na puna sindana chaliba tha sigi kunga mapandagi October 12 fauba Delhi yauna Gujarat ki tongan ba city taruk amadi Delhi da 13 suba National Games 2022 pangthokna ba sem saba loikre. Tongan ba masana singda suruk yagadeba stade amadi unit singdagi sanaroi singi ming entry tawkhibage loinana punna athlete lising teret ka chani marfumanga romna athoi ahen tanagadori hairi.